Relief camp singda changjafam lauriba IDP singna masa masagi mayumda hanjindriba fauba SANGAI festival pangthok piganu haina Churchanpur More Kangpokpi Modbung amadi ikaw yauna tongan ba mafamdagi lanjelaktuna relief camp ta laidiba singna appeal tawrakli Hirama Sigamari Lainana Manipur Press Club ta Churchanpur Maite United Committee Maite Council More amadi Apex Committee of Victim Villagers Imphalis punna senduna pangthokpa paumi singa unaba amada IDP singna Manipur laingakta appeal lasi tawrakhibani IDP singi mahut silladuna Churchanpur Maite United Committee ki co-convener Nabaning Thaujamna laingakna chahi asigi December fawbugi manungda tangkak ahum thongna IDP sing mayum da hanjin hangani haina fongdokrabasu ngasi fawbu thabak ton thokpa ngamdri Laingak na thamkiba wafam asibu thabak ton thokpagi mahutta kumai harau pangthoklaga miyamgi wakal thaidok naba hotnaba asi tawbiganu hairakli Paumi Shinga Unabadu da Sarugyakiba Maite Council Moregi Secretary Leishang Them Brojendrona Nongmai Kapalep Kre Haiduna Irangasi Loishin Kibagum Miyamna Unare Adubu IDP Singding asi fawba masa-masagi yumda hanbangamdri status sida lairiba miyam amadi laingak na IDP Singi khallaga November 18 dagi pangthok na bahot na riba SANGAI festival asi pangthok piganu hairakli Apex Committee of Victim Villagers Imphalis ki maikai dagi shu laingak na festival asi nampuda pangthok na bahot na raklabadi IDP Sing na miyam amadi CSO Singa loina na kongjang changsilakpa yai haina cheksin wasu thamlakli Uji relief camp hangaga leiriba relief camp da leiriba masagi mayum mai leitraba relief camp da chingba hum lawdun leiriba IDP singsina masagi mayum da hanjalaba matamdu da santi leigidobneba IDP kangujingna ai boina khabidraga sunataba sa khargidi festival chakko tawlo sarkar hone bidieba masina takpade akhoi maitai leiriba maitai samaj se muthalaga delhi na sanaba kumai do yengaga akhoi ji irang leitre manipur sida akhoi manipur haiba leibak se kuki ga maitai ga hanaba lando leitre haina wain kupaganda skumba kumai kaya se tawnanaba akhoi ut wai saibagi thoduk ne ba koina hajini gi se miyamna su hariba khoi taw sagal thabo sida mayamda su mateng pangbiu leibo sim sari organization amdi leiba manipur gi miyam singda praja singdai kultaw jari khoi gi hariba khona sigi sangai fesol ningda bose masida khoi mateng pangbiraga government su khoi gi dam khanbiraga sangai fesol bi tawbiganu